Manipur ki viral mathang chale hojingna mu watermelon ki tarbuja ki viral mathang chale tarbuja ki wakhan khalak pada ki tarbuja yellow thiba kan tarbuja yellow ki mafam mayam na tonga mafam da haira kare sida jo sunflower ki viral je puthomba yabajani sunflower je somna kan on ga dami numit mai kai on ga dami adu ma somna kan dum on le hata ki sunflower je khara bera le numit mai kai on na sar ka da sunflower je numit mai kai da maning on jan na sale hojikan de state university oramba adu central university orak pamikup swai bhokta hojiki manipur university ki history da student mayam na lairik tam na master tamiba student singna me tongan department gi mitra ma thoi khak punjalaga tarama thoi duna sing ma pham fajana sengtok sitok tawraga sengtoga sumaina watermelon thare sing kari kara marang kana sing na sing marang kana pusale aduga swaida chayunga ga kari nom ju thari go asisu yengmina si aduga sida watermelon matum pale mullaba mundri ba ju khangdri mundri budi male khara din nori male khara di pi aina sum ujarak pada si kg ama gumba taba watermelon oirani khara pi bo watermelon ni khara chaudri aduga like tam na paisa su tan ba aduga thabak su suba masana masa self reliance oina ba masana masa thabak pija ba masana masa senthok henna ba hona ba adu student ngakta ni yam phajaba wakhal ni kang yam chik pa pham aduga lin gumba leram gani aina khan ma pham ngakta ni adu pajana sengtok khre hana sumai leibu khangde hana de habung tawdana na pi awang hodana mi changba kina ma pham ne aduga hojikti adumba kiba bhut thokne gan kiba lin thokne gan kiba to kiroi si hojikti tarbuja ngakta ngai kare mafam sida mu laksare Citrulus lanatus Mycol organic watermelon farm organic hai tar de har yaudre ata yam le team of 11 PG student Manipur University hari hojik master tami ba student ngakta ne sida lairi me amse oidoni ko mi trama to shura ba Sudre, punre, bayar ne ba. Oh, visitor jula ame, aduga bayar jula ame. Ako ki Manipur University tambo idoni no jo. Adana sina kai hai ga Manipur University ki student ki farmer na te sina Manipur University ki student ki bayar sing jula ame. Oh, no na tawo ne ba. Department kai department oidono. Ai je Manipur department. Manipur department ki. Now de. Ai su Manipur department ki. Ming am tang hai se. Ai gi ming oinam tel hei ba. Aigi leifamna Saiton dagi aigina Naurem Lakshmikanta leifamna Tentha dagi aigi ming ne amba Ningthaujam Dingku Singh Kakching dagi department of DBSSD department of vocational studies and skill development ham yamba aigi ming na Laisham Chandra Mani Singh Mayam Phal dagi department of MIMS Manipur Institute of Management Studies adudi tongan ba Manipur gi district sing dagi ne Kakching district dagi amana Impal West district tagi Impal West ingi ko keno se Impal West district tagi aduga amana Surjanpur district te ju yaure aduga amana Tentha ju Thawal district ingi ba Thawal district ado itadi district su pura combine le re aduga moi mayam sine combine tawraga brain focusing tawraga brainstorming tawraga sumaina puthorai ne aduga ama ju wala me ucharake mingam tang habiu agi ming Khetrimem Nokcha Singh Uyumpok Numsumdeni Uyumpok tagi phajare amana Impal East tagi ado itadi tongan ba district tagi Manipur da district tara taruk leibese tongan ba district tagi pula punjal la ta tormbai wari ne hoji bhokta mi mari manga khak thengna bisa district tongan ba aduga punjal la kanda achauba mayam na tauna ta ba han boina Manipur University ki history da moi mayam jena chungjel la puthorai ne odo pase han dagi aigi marup se ma han dagi watermelon farming se dum torak ba hai tare ado mana so han idea se kitang su pi ba tausi khotse na adudagi khoi je academic oina like tamaga leibni na khoi je matam se kya phangda ba hai tare ado handak ki timing si watermelon thabi timing of kusiga matam chap chalana re hana mana hairak padagi adogi khoi myam se hostel amda su pulap lemina ba hai tare adudagi khoi se thaba ama taw ma tam khoi se punna mana sigi timing sidagi hawraga di chap chalani habadagi khoi se pulap isai gi leiba pocket money ri contribution tawraga khoi se ahan bagi oina small amount khara puthoga khoi gi chang pa any ponama dakar pa se akhoi pocket le ba chani chhum dwaina are re base puthokna ra kan da khoi se matam dugi dakar ba khoi gi maru marang ching leiba khotpa adugum do gi khoi char kolom sem na gi polythene ke leiba khotpa to se khoi leijaba pesa pocket money sing do khoi ina pula punjhan la ga dwaina leira khona yam wana hona jagi ban khoi ba khotpu to ngoni aduka da mi nek pro na traga trama thoisna dum ina oibro khoi ba sidi smaina khoina university gi authority gi site khoina haya request tawjara matungda moina approval pira matungda khoina university gi gari khoi gi tractor lei aduduna khoina aduda khoi request tawjara matungda moina
ꯈꯣꯏꯕꯤꯕꯅꯤ ꯊꯥꯎ ꯑꯗꯨꯗꯒꯤ ꯍꯥꯜꯂꯦ ꯊꯥꯎ ꯍꯥꯜꯂꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯅꯦꯛꯄꯩ ꯄꯩꯁꯥꯗꯤ ꯇꯤꯡꯗ꯭ꯔꯦ ꯒꯥꯔꯤ ꯅꯦꯛꯄꯩ ꯄꯩꯁꯥꯗꯤ ꯇꯤꯡꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯟ ꯂꯣꯏꯅ ꯁꯨꯕ ꯇ꯭ꯔꯦꯛꯇꯔ ꯊꯧꯕꯁꯨ ꯍꯩꯕ ꯌꯥꯎꯔꯤ ꯃꯥꯅꯁꯨ ꯀꯔꯝꯕꯅꯣ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯁꯦ? ꯇ꯭ꯔꯦꯛꯇꯔ ꯊꯧꯕꯁꯨ ꯍꯩ ꯃꯥꯅꯁꯨ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔꯗ ꯋꯥꯔꯀꯥꯟꯗ ꯏꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯊꯧꯔꯛꯑꯦ ꯁꯤꯟꯕ ꯃꯥꯏꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯂꯣꯏ ꯄꯨꯊꯣꯛꯅꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩ ꯁꯨꯝ ꯄꯨꯔꯥ ꯑꯣꯏꯅ ꯊꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯁꯨꯝ ꯒꯥꯔꯤ ꯅꯨꯡꯒꯤ ꯄꯥꯏꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕꯅ ꯍꯩꯖꯟꯕꯗ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯩꯔꯛꯄꯗꯨꯅ ꯁꯤꯗ ꯑꯦꯔꯤꯌꯥꯁꯦ ꯆꯥꯎꯕꯅꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯏꯌꯥꯝꯕꯗꯨꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯈꯣꯏꯕꯅꯤ ꯌꯥꯝ ꯉꯛꯏꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯐꯥꯔꯝ ꯇꯧꯕꯗ? ꯌꯥꯎꯗꯦ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯗꯒꯤꯗꯤ ꯌꯥꯎꯗꯦꯕ? ꯌꯥꯝ ꯉꯛꯄ ꯑꯃꯅꯤ ꯁꯤꯁꯨ. ꯃꯔꯨꯒꯨꯝꯕꯁꯤ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯂꯧꯋꯦ. ꯕꯖꯥꯔꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯦ. ꯗꯦꯜꯕ꯭ꯔꯣꯁ ꯍꯥꯏꯅ ꯈꯣꯌꯥꯊꯣꯡꯗ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯚꯦꯔꯥꯏꯇꯤ ꯑꯅꯤꯅꯦꯕ ꯅꯥꯝꯗꯥꯔꯤꯒ ꯃꯥꯙꯕꯤꯒ ꯑꯗꯨꯒ ꯃꯅꯨꯡꯗ ꯍꯪꯒꯄꯥꯟ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯊꯥꯒꯦꯅ ꯇꯧꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗꯗꯤ ꯃꯔꯨꯗꯣ ꯐꯪꯕ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯂꯩꯔꯒꯦ ꯇꯧꯔꯒ ꯃꯔꯨꯗꯣ ꯐꯪꯈꯤꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯊꯥꯕ ꯅꯪꯍꯧꯗ꯭ꯔꯦ. ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯊꯥꯡ ꯂꯩꯔꯒ ꯍꯩ ꯂꯩꯔꯒ ꯊꯥꯡ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ. ꯑꯗꯨꯗꯤ ꯍꯪꯒꯄꯥꯟꯗꯤ ꯌꯥꯎꯗ꯭ꯔꯦ, ꯑꯉꯥꯡꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯗ ꯊꯥꯔꯤꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯗ ꯅꯪꯒꯤꯗꯨꯗ ꯃꯥꯙꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ? ꯃꯥꯙꯕꯤꯁꯦ ꯃꯔꯨꯁꯦ ꯆꯩꯅꯥꯔꯣꯝꯒꯤ ꯃꯔꯨ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗ ꯃꯥꯙꯕꯤꯅ ꯄꯥꯗꯣꯏꯔꯥ ꯃꯥꯙꯕꯤꯅ ꯄꯥꯗꯣꯏꯔꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡꯗ ꯃꯥꯙꯕꯤꯅ ꯄꯥꯕ. ꯍꯩꯕꯣꯛꯁꯤꯡꯒꯤ ꯆꯤꯡꯌꯥꯗꯅꯤ ꯃꯥꯙꯕꯤꯅ ꯄꯥꯔꯁꯤ. ओके आमदुना करीबा माधविगा नामदारीगा नामदारी है मयांग मरोनु मालिने फजरे अदो नामदारी है कमनो अरांगबदु नामदारी अमुबा राउंड ओइना ताबा अमुबदो अदुना नामदारी अदुगा अरांगबसिना माधवी तेन अमजु यारिबा मसिंग मनिंग द तेन अम यारि अदुना डोंट वरी वाटरमेलन खतनते तरबुज खतनते अखोगे माधवी तेन खतनते नामदारी खतनते अतोप कोबी थारी अदु संफुर हवाई थारी अदुगा कइनो असिदा हवाई से युंगबै मोंगदा अमजु लैरि थबीजु थारे अदो ऑर्गेनिक अना ऑर्गेनिक हाइसे केदोबदे हाइनो लोकताक्तगी अखोइजे फूम ट्रिप अनीगुंबा चटलगा अखोइ लौगी हाइतारे करी गारीदा अखोइ यूनिवर्सिटी डिआई अमा लैबको अदेदा अखोइना हाइजरगा माना लोकताक्ता अखोइ हुजिसि मैम पैखरा लैबतो सेंद्रा मपानदा अदु लौरा अखोइ मैम चटलगा लौरा पोरागा सिदा नोइ 13 ngakani ko holi माने तेम दियाउदे अदुगा केमता हाइजौगे सिगी चार नुं सेम खोपजिदा अखोइगी डिपार्टमेंट मणिपुर डिपार्टमेंट अतोप डिपार्टमेंट तंबा इमानबी मानम याव मतेंग पांगबी बोइना तबुतबु सि तबुदि मेन ओइना अखोइ 13 तौजबने दुबु मोइनासु दुम सिगी थाब खोपा सार हंदोबा माना मतेंग खंगसाना मतेंग पांगबी इमानबी हाबिसदि वारकप टाइमिंग हुमांग ताब टाइमिंग द मतेंग खितंग पांगबदो काउफदे अदुना काउद्रि नेशनल नाउसिंगनसु हाबिरे जे निंगसंग बिरे से यामपै दुकान दगी हार लैद्रगसु हार से तारगा अदुम लैबा स्टेट अमने लमफेल पाटसु पैखला लैरि अदुजु हार ओइदोइनि अदुना लोकताक ताना चलगा गाड़ी ट्रिप अनि तौरकांदा सिगी तरबुजा से थानबो होनाबदा लोकताक की फुम मयामदुना सिदा तखायरा कांदा तखायरा हापि नत्रो तखायरा कांदा मा हापा कांदा चाउरै नि तरबुजा सिदा परेंग पाना लैजे अदुना सिगुंबा थाबगी हुमांग मयाम तागिबदो मही पाला कांदा करी करी वखन नोफेट का तवर कमाय तवे अदुमाय फावजै अखोइदा क्लास चनब होनब क्लास याउददमना युमदगी लाइक तंबोय लापैना अदा सिदी अखोइना अयुक हाक्तंग क्लास चटिङै पुङ 9 ममांग थोलागा हाक तोरम्बा पुंदिन क्लास हलागा पुंगाय अमकुन पथारागा अखोइ थोलागा हाक तोबा हाक तोगा होनदबि माहिदुनेबा करि मखोइना सिदैदा तसेंना माइ लाइक की वान तब सिद कन होना चांगरि सिदे पुथोइ चांगे सिदे हेनजु पुथोप ngमंगनि अदा अखोइगिदि लाइक तम नंग हाक सांबदो होना जाबन सानाबो कैबोय अयुक्ता ngakthang walking चेनबगुमबनि सानाबो कैबोय तौसनबा सानाबदुदा पैसा मांगनदबा सानाबदुदा पैसा लाहनबा सानाबदुदा वखन नुंगाय हनबा अस अमुबसु पाले सिना नामदारी सिन नामदारी लेरे नामदारी परेंग साइड आसिना माधवी ओ नामदारी बुदी माधवी ने हेन मालिको नोइजा माधवी ने खरे हेले मरु के अमु थागी गे अखोइना चार सेमबदी पुना लिसिंग 9 चांग सेमने अदा खरा म सोइग्रे अदा होजि हेंजे लिसिंग 5 चांग अखोइन थारिसे पुना था क्या चंगे अखोइना फेब्रुवारी की था होरपदने अखोइना माइ नर्सरी चार सेमिजे अदुगा सिदा थादोकपजिना 15 फेब्रुवारी दा थादोकप अदुदादि था हुम फाद्रिङाइदा तरबुज पानबा ngamba अदुगा सि थाइसना लोरबो नत्रगना मथंग सि हेक लोरबो तरबुज मु थादोरा करी तौदोइनो अदु होजिसे अखोइजे मास्टर जे लोसिलकदोरेबा जुन थाजिदा यामना लोसिलनेबा अखोइजे यामना लास्ट इयर ngakteनेबा अदु करिगुम्बा अखोइना लाइक फादना पीएचडी का फंगदना एमयू जे मखा तान लैथाबोय तारगदि अदुम थारकपो याबई खुदंग जादो हांले फंगबोसनो
ꯏꯆꯤꯟ ꯍꯣꯠꯅꯕ ꯀꯟꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯕꯤꯕ ꯁꯤꯁꯨ ꯑꯌꯥꯕ ꯂꯧ ꯊꯥꯖꯩꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯍꯥꯏꯕ ꯃꯍꯩꯁꯦ ꯂꯣꯛꯄ ꯍꯧꯔꯕꯅꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯥꯅꯤꯡꯕꯗꯣ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ MUꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕꯒꯤ ꯃꯈꯥꯁꯦ ꯄꯨꯍꯟꯗꯣꯔꯤ ꯑꯗꯣ ꯇꯔꯕꯨꯖꯁꯤ ꯍꯦꯛꯈ꯭ꯔ ꯃꯇꯨꯡꯗ ꯇꯔꯕꯨꯖꯁꯦ ꯑꯃꯨꯛꯀ ꯊꯥꯕ ꯌꯥꯗꯣꯏꯔꯥ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯊꯥꯒꯗꯧ ꯃꯥꯟꯗꯦ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯑꯅꯦꯕ ꯁꯤꯁꯦ ꯑꯃꯨꯛ ꯀꯨꯊ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯏꯁꯤꯡ ꯇꯨꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯌꯥꯝꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯕ ꯂꯥꯏꯔꯤꯛ ꯇꯝꯅ ꯁꯨꯝꯕ ꯋꯥꯈꯜ ꯊꯣꯛꯂꯛꯏꯁꯤꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯣꯏꯅ PhD ꯐꯪꯅꯤꯡꯗꯅ PhD ꯇꯧꯅꯤꯡꯗꯅ MUꯁꯤꯗ ꯂꯩꯔꯒ ꯁꯨꯝꯕ ꯃꯌꯥꯝ ꯍꯣꯠꯅꯅꯤꯡꯉꯤꯁꯦ ꯁꯤꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯖꯒꯦ ꯁꯤꯅ ꯆꯝꯐꯨꯠ ꯍꯋꯥꯏꯅꯤ ꯌꯥꯝ ꯄꯥꯜꯂꯛꯀꯗꯧꯔꯤ ꯃꯄꯥꯟ ꯃꯌꯥꯝ ꯁꯥꯔꯦ ꯁꯤ ꯄꯔꯦꯡ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯑꯣꯏꯗꯣꯏꯔꯥ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯁꯨ ꯑꯣ ꯑꯃꯨꯛ ꯅꯦꯠꯂꯨꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯅ ꯊꯥꯕ ꯄꯣꯠꯁꯦ ꯋꯥꯅ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯂꯟꯁꯦ ꯑꯃꯨꯛ ꯅꯦꯠꯂꯨꯅꯤ ꯃꯌꯥꯝ ꯆꯪꯂꯥꯛꯄꯗꯀꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯋꯥꯇꯔꯃꯦꯂꯟꯁꯤꯗꯤ ꯃꯈꯥꯗ ꯁꯨꯝ ꯄꯥꯟꯕꯅꯤꯅ ꯆꯕꯦꯠ ꯍꯦꯛ ꯅꯦꯠꯂꯨꯔꯗꯤ ꯕ꯭ꯔꯦꯟ ꯄꯣꯛꯈꯥꯏꯗꯣꯔꯤꯃꯤ ꯀꯩꯅꯣ ꯁ꯭ꯄ꯭ꯔꯤꯡꯀꯂꯔꯁꯤ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯅꯦꯕ ꯂꯩꯕꯅꯦ ꯏꯁꯤꯡꯕꯨꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯁ꯭ꯋꯥꯏꯗ ꯃꯔꯤꯟ ꯀꯩꯀꯥ ꯂꯩꯕꯅꯤꯅꯀꯣ ꯆꯟꯗ꯭ꯔ ꯅꯗꯤ ꯍꯥꯏꯗ ꯂꯤꯂꯥꯈꯣꯡ ꯃꯔꯤꯟ ꯑꯗꯒꯤ ꯀꯔꯤ ꯌꯥꯝ ꯆꯦꯟꯕꯅꯤꯅ ꯑꯗꯨꯒꯤꯕꯨꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤ ꯍꯥꯔ ꯌꯥꯎꯗꯕ ꯊꯤꯕꯗ ꯍꯧꯖꯤꯛꯇꯤ ꯏꯁꯥ ꯏꯎ ꯐꯅꯕ ꯍꯣꯠꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯣꯔꯒꯥꯅꯤꯛ ꯊꯤꯕꯗ ꯄꯨꯡ 3-4 ꯑꯗꯨꯋꯥꯏꯗ 3-4ꯕꯨ ꯅꯠꯇꯦꯗ 2 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯐꯝꯃꯒ ꯂꯩꯕ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯍꯥꯟꯅ ꯂꯥꯛꯄ ꯄꯣꯠ ꯂꯧꯍꯧꯅꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯧꯍꯧꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯁꯤꯗꯤ ꯍꯥꯔꯁꯨ ꯍꯥꯞꯇ꯭ꯔꯕ ꯀꯦꯃꯤꯀꯦꯜ ꯑꯝꯇ ꯍꯥꯞꯇ꯭ꯔꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯂꯣꯛꯇꯥꯛꯇꯒꯤ ꯄꯨꯈꯠꯂꯛꯄ ꯐꯨꯝ ꯃꯌꯥꯝ ꯇꯧꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯐꯖꯅ ꯄꯥꯜꯂꯦ ꯆꯝꯊꯣꯡ ꯐꯖꯅ ꯊꯣꯛꯂꯛꯑꯅꯤ ꯃꯨꯜꯂꯛꯑꯀꯥꯟꯗ ꯌꯥꯝ ꯐꯖꯔꯦ ꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯋꯥꯇꯔꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯃꯣꯏꯒꯤ ꯐꯖꯅ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯍꯤꯡꯒꯣꯜꯁꯨ ꯎꯕꯅꯤꯅ ꯌꯥꯝ ꯁꯤꯗ ꯃꯇꯝꯁꯨ ꯊꯥꯗ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯊꯥꯗꯔꯒꯗꯤ ꯍꯦꯟꯅ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯔꯤ ꯁꯤ ꯃꯥꯏꯔꯦꯟ ꯃꯥꯜꯂꯦ ꯇꯣꯔꯕꯣꯠꯂ ꯄꯥꯝꯕꯤ 1,500 ꯊꯥꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯁꯣꯏꯔꯛꯄ ꯈꯔꯗ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯤꯡꯍꯧꯕ ꯈꯔꯗꯅꯤ ꯁꯤ ꯊꯥꯔꯤꯁꯦ ꯇꯣꯔꯕꯣꯠꯇ ꯆꯥꯍꯧ ꯃꯅꯝ ꯅꯝꯕꯗꯣ ꯑꯗꯨ ꯊꯥꯔꯛꯎꯅꯦ ꯍꯣꯏ ꯌꯦꯡꯒꯦ ꯃꯌꯥꯝ ꯄꯥꯝꯅꯒꯅꯦꯕ ꯆꯥꯍꯧ ꯃꯅꯝ ꯅꯝꯕ ꯇꯣꯔꯕꯣꯠ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯒ ꯇꯣꯔꯕꯣꯠꯁꯦ ꯃꯊꯛꯇ ꯄꯥꯟꯅꯩꯅ ꯍꯋꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯥꯗ ꯑꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯡ ꯍꯋꯥꯏꯗ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯑꯃ ꯌꯥꯝ ꯁꯥꯡꯕꯗꯣ ꯁꯤ ꯈꯔ ꯊꯥ ꯌꯦꯡꯒꯦꯅ ꯊꯥꯖꯟꯕꯅꯦ ꯁꯒꯥꯏ ꯁꯥꯔꯕꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯄꯥꯟꯒꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯒꯥꯏ ꯁꯥꯕ ꯉꯝꯗ꯭ꯔꯗꯤ ꯁꯤꯁꯨ ꯃꯊꯛꯇ ꯄꯥꯟꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯗꯕ ꯇꯔꯕꯨꯖ ꯄꯥꯟꯕ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯁꯨꯝꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯁꯨꯝꯕ ꯂꯝ ꯈꯔ ꯍꯥꯡꯕ ꯎꯔꯛꯄꯁꯤ ꯀꯅꯥ ꯎꯔꯛꯏꯅꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯤꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯑꯗꯨꯅ ꯃꯊꯛꯇ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯍꯦꯛ ꯎꯕꯗ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯅꯦꯄꯤꯌꯔꯁꯦ ꯁꯤ ꯄꯥꯛꯇꯛꯅꯅ ꯍꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯆꯣꯡꯈꯠꯂꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯛꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯀꯛꯊꯠꯈꯤꯕꯗꯨꯅ ꯑꯃꯨꯛ ꯍꯋꯥꯏꯁꯦ ꯌꯨꯡꯕꯅꯦꯕ ꯑꯗꯣ ꯁꯤ ꯀꯛꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤ ꯍꯧꯒꯠꯂꯛꯏꯁꯤꯅ ꯂꯦꯞ ꯑꯃꯨꯛ ꯋꯥꯡꯅ ꯌꯥꯝ ꯁꯣꯡꯅ ꯍꯧꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯦꯞꯄꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯃꯥꯡꯗ ꯌꯦꯡꯕꯗꯁꯨ ꯏꯁꯣꯡ ꯂꯩꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀ꯭ꯋꯥꯇꯔꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯝꯕꯤꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯁꯨꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯖꯒꯥꯁꯦ ꯄꯣꯠ ꯆꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯔꯒꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯍꯩ ꯃꯔꯣꯡꯁꯦ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤꯅꯁꯨ ꯈꯟꯕ ꯑꯗꯨꯗꯒꯤ ꯁꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯡꯗ ꯁꯨꯝ ꯎꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯒꯥꯁꯤꯃ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯦꯞꯄ ꯌꯦꯡꯕꯗ ꯂꯩꯕꯨꯡ ꯐꯝꯕ ꯀꯥꯟꯅꯕ ꯂꯩ ꯃꯌꯥꯝ ꯄꯨꯟꯁꯟꯅꯔꯒ ꯍꯦꯛ ꯐꯝꯕꯒ ꯑꯐꯕ ꯋꯥꯈꯜ ꯄꯨꯊꯣꯛꯄ ꯀꯥꯟꯅꯕ ꯂꯩꯕꯨꯡ ꯐꯝꯃꯒ ꯑꯇꯣꯞꯄ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯒ ꯃꯤꯒꯤ ꯉꯥꯡꯅꯕꯗꯤ ꯀꯥꯟꯅꯗꯦ ꯀꯩꯒꯨꯝꯕ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯊꯣꯔꯛꯏꯁꯦ ꯂꯩꯕꯨꯡ ꯐꯝꯕꯒꯨꯝꯕꯅꯤ ꯃꯊꯛꯁꯦ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀ ꯂꯣꯏꯔꯛꯄꯩ ꯇꯥꯏꯃꯤꯡꯗ ꯃꯊꯛꯁꯦ ꯂꯦꯞꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯉꯥꯊꯔ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣꯝ ꯎꯏꯅꯦ ꯍꯥꯏꯔꯒ ꯑꯎꯕꯗꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯊꯣꯔꯛꯄ ꯉꯝꯕꯁꯦ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯈꯪꯍꯟꯒꯗꯕꯅꯤ ꯕꯨꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯤ 13ꯗꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯃꯤꯡꯗꯣ ꯍꯥꯏꯐꯦꯠ ꯄꯟꯕꯤꯌꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯅꯠꯇꯕ ꯑꯗꯨ ꯃꯣꯏ ꯂꯩꯐꯝ ꯈꯪꯉꯗꯤ ꯍꯥꯏꯐꯦꯠꯇ ꯄꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣꯗꯒꯤ ꯀꯛꯆꯤꯡꯗꯒꯤ ꯏꯌꯥꯝꯕ ꯑꯦꯠꯀꯤꯟꯁꯟ ꯑꯃ ꯑꯗꯨꯗꯒꯤ ꯑꯟꯗ꯭ꯔꯣꯗꯒꯤ ꯏꯌꯥꯝꯕ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤꯁꯨ ꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯃꯥꯅ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯝ ꯃꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯀꯨꯝꯕꯤꯗꯒꯤ ꯁꯨꯔꯁ ꯍꯥꯏꯅ ꯃꯥ ꯑꯗꯨꯗꯒꯤ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯅ ꯑꯗꯨꯗꯨꯒ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯕꯤꯁꯥꯟꯇ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯇꯧꯕꯅꯦ ꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯅꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯅꯔꯒꯗꯤ ꯃꯁꯛꯇꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯃꯃꯥꯏ ꯄꯥꯛꯅ ꯎꯠꯀꯗꯕꯅꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯏꯗꯅ ꯊꯦꯡꯅꯅꯤ ꯈꯜꯂꯦ ꯑꯗꯣ 680 kg ꯃꯨꯛ
ꯐꯤꯛꯁ ꯔꯦꯠꯇꯤ ꯍꯦꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯒ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯧꯖꯤꯛ ꯀꯦꯖꯤꯗ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯀꯌꯥ ꯊꯥꯕ ꯃꯥꯔꯀꯦꯠꯇ ꯊꯥꯕꯗꯣ ꯊꯥꯕ ꯄ꯭ꯔꯥꯏꯁꯇꯨꯒ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ 40 ꯊꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯀꯤꯗꯨꯒꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯊꯥꯕ ꯃꯥꯔꯀꯦꯠꯇꯨꯅ ꯋꯥꯡꯉꯤꯉꯩ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇꯨꯒꯤ ꯍꯟꯊꯔꯒ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ 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 ꯁꯤꯗ 35 ꯊꯥꯏ ꯍꯧꯖꯤꯛ 35 ꯃꯥꯔꯀꯦꯠꯀ ꯑꯗꯨꯝ ꯃꯥꯟꯅꯍꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯔꯀꯦꯠꯀ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯤꯕꯤꯕ ꯌꯥꯏ ꯍꯦꯟꯅꯕꯨ ꯄꯤꯕꯤꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯒꯤ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯈꯩ ꯂꯩꯕ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯄꯩꯁꯥ ꯂꯨꯄꯥ 100 100 ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯈꯔ ꯇꯥꯎ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯔꯥꯁꯤ ꯇꯥꯎ ꯌꯥꯝꯃꯜꯂꯦꯗꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯄꯤꯁꯟꯕꯤꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯁꯦꯃꯤꯁꯇꯔꯅꯤ ꯍꯣꯠꯅꯗꯕ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤꯕు ꯍꯣꯠꯅꯒꯗ꯭ꯔꯥ ꯄꯩꯁꯥꯒꯤ ꯍꯤꯁꯥꯕꯄꯨ ꯄꯥꯒꯗ꯭ꯔꯥ ꯌꯦꯟꯕꯨ ꯌꯦꯟꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯏꯁꯤꯡꯕꯨ ꯆꯥꯏꯒꯗ꯭ꯔꯥ ꯏꯁꯤꯡꯕꯨ ꯆꯤꯡꯒꯗ꯭ꯔꯥ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯅꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗꯤ ꯃꯃꯜ ꯉꯥꯡꯅꯕꯤꯔꯨꯅꯨ ꯑꯗꯣ ꯑꯩꯒꯤ ꯑꯃꯔ ꯑꯅꯤꯔ ꯊꯤꯔꯒ ꯂꯩꯈ꯭ꯔꯒꯦ ꯂꯨꯄा 35 ꯄꯥꯔ ꯀꯦꯖꯤꯗ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯑꯦꯃꯥꯎꯟ ꯄꯩꯁꯥꯁꯦ ꯄꯨꯂꯞ ꯐꯪꯉꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯨꯡꯁꯤꯟꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯤ 13ꯁꯦ ꯑꯗꯨꯝ ꯌꯦꯟꯅ ꯊꯣꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯂꯩꯔꯤꯒꯦ ꯃꯊꯪꯁꯦ ꯑꯩꯈꯣꯏ ꯂꯩꯍꯧꯕ ꯈꯔꯅꯀꯣ ꯑꯩꯈꯣꯏ ꯁꯦꯃꯤꯁꯇꯔ ꯂꯣꯏꯗ꯭ꯔꯣꯕꯅꯤꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕꯁꯨ ꯈꯔ ꯌꯥꯎꯅꯔꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯒꯤ B.Ed.ꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯃꯔꯛꯇꯩ ꯁꯨꯝ ꯌꯥꯎꯍꯧꯔꯤꯕ ꯍꯥꯏꯗꯤ B.Ed.ꯒꯨꯝꯕꯗ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯈꯔ ꯃꯣꯏ ꯑꯃꯨꯛ ꯎ ꯃꯣꯔꯣꯛ ꯊꯥꯒꯦꯅ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯁꯨ ꯂꯩꯔꯤꯕ ꯅꯠꯇꯦ ꯄꯩꯁꯥꯗꯨꯗꯤ ꯁꯤꯗꯩ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯃꯤ 13 ꯌꯦꯟꯅꯔꯒ ꯂꯣꯏꯗꯣꯏꯔꯥ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯑꯇꯣꯞꯄ ꯂꯩꯔꯤꯒꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯟꯁꯦ ꯎ ꯃꯣꯔꯣꯛꯇ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯌꯥꯃꯨꯛ ꯇꯥꯏꯗꯣ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯌꯦꯡꯉꯒꯦ ꯌꯦꯟꯅꯕꯗꯤ ꯌꯦꯟꯅꯔꯅꯤ ꯌꯦꯟꯅꯕꯗꯤ ꯃꯥꯏ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯊꯣꯛꯑꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯅꯥꯏ ꯁꯤꯖꯤꯟꯅꯅꯤ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ ꯃꯈꯥ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯅꯤ ꯂꯥꯏꯔꯤꯛ ꯂꯩꯕ ꯔꯤꯁꯔꯆꯀꯤ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯔꯣꯏ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯒ PhD ꯇꯧꯅꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ B.Ed.ꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ B.Ed.ꯀꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯅꯨꯡ ꯀꯩꯀꯥ ꯂꯩꯕ ꯑꯗꯨꯝꯕꯗ ꯃꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯌꯥꯝ ꯐꯦꯃꯤꯂꯤꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯅꯕꯩ ꯋꯥꯅꯤ ꯐꯦꯃꯤꯂꯤꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯅꯕ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯕꯩ ꯃꯇꯥꯡꯗꯗꯤ ꯐꯦꯃꯤꯂꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯗꯣꯛꯅꯗꯤ ꯂꯧꯗ꯭रे खरा ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯐꯦꯃꯤꯂꯤꯗꯩ ꯂꯧꯔꯛꯄꯔꯥ ꯀꯅꯥꯗꯩ ꯂꯧꯔꯛꯄꯅꯣ ꯉꯝꯅꯕꯗꯤ ꯄꯨꯊꯣꯛꯅꯔꯦ ꯏꯁꯥꯗꯤ ꯀꯥꯏꯗꯩ ꯂꯧꯈꯤꯒꯦ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝ ꯄꯨꯊꯣꯛꯇ꯭रे ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯏꯌꯥꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯏꯌꯥꯝꯕꯁꯤꯅ ꯌꯥꯝ ꯃꯦꯟ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕ ꯃꯥ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯁ꯭ꯇꯗꯤꯁꯇꯁꯨ ꯇꯝꯃꯦ ꯑꯗꯣ ꯄꯩꯁꯥ ꯋꯥꯠꯂꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏ ꯁꯦꯟꯅꯅꯕꯁꯨ ꯂꯩꯔꯤ ꯃꯥ ꯃꯥꯁꯇꯔꯁꯨ ꯇꯧꯔꯤ ꯑꯗꯣ ꯃꯥꯅ ꯃꯦꯟ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯨ ꯋꯥꯠꯂꯦ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯗ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯩꯁꯥ ꯈ꯭ꯋꯥꯏ ꯌꯥꯝ ꯄꯨꯊꯣꯛꯄꯁꯤꯁꯨ ꯃꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯣꯝꯃꯦ ꯄꯨꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯐꯣꯔꯁꯁꯨ ꯇꯧꯗꯦ ꯄꯩꯁꯥ ꯂꯩꯇ꯭रे ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭रे ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯊꯕꯛꯇꯤ ꯆꯞ ꯃꯥꯟꯅ ꯁꯨꯃꯤꯟꯅꯕ ꯑꯗꯣ ꯈꯤꯇꯪꯕꯨ ꯄꯨꯊꯣꯛꯈꯤꯗꯕ꯭ꯔꯥ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯑꯦ ꯈꯤꯇꯪ ꯀꯥꯏꯗꯩ ꯂꯧꯔ ꯄꯨꯊꯣꯛꯈꯤꯒꯦ ꯑꯩ ꯍꯥꯟꯅ ꯁꯦꯚꯤꯡ ꯂꯩꯖꯕ ꯈꯔꯗꯩ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯑꯣꯀꯦ ꯅꯪꯁꯨ ꯄꯨꯊꯣꯛꯏꯀꯣ ꯏꯅꯥꯎꯗꯣ ꯄꯨꯊꯣꯛꯑꯦ ꯀꯥꯏꯗꯩ ꯂꯧꯔ ꯄꯨꯊꯣꯛꯀꯦ ꯄꯨꯊꯣꯛꯄꯁꯦ ꯁꯦꯚꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯂꯩꯕꯅꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯝ ꯄꯤꯔꯛꯄꯁꯦ ꯈꯔꯁꯨꯝ ꯊꯝꯖꯤꯟꯕꯁꯦ ꯇꯨꯡꯁꯤꯟꯕ 10 ꯇꯨꯡꯁꯤꯟꯕ ꯍꯣꯏ ꯑꯗꯨꯝ ꯈꯔ ꯌꯥꯝꯅꯗꯤ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀ ꯈꯔ ꯐꯪꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨꯅ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤꯅ ꯈꯔꯗꯤ ꯀꯥꯟꯅꯕ ꯄꯤꯔꯤꯕꯀꯣ OBC ST SC ꯑꯩꯈꯣꯏ ꯄꯤꯔꯤꯁꯦ OBCꯒꯤ ꯑꯣꯏꯔꯃꯩ ꯂꯣꯏ OBCꯒꯤꯅꯤ ꯑꯣꯀꯦ ꯑꯗꯨꯅ ꯁꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤꯁꯨ ꯈꯔ ꯄꯩꯁꯥ ꯃꯁꯤꯡ ꯌꯥꯝꯈꯠꯍꯟꯕꯗꯤ ꯐꯕꯅꯦ ꯑꯗꯨꯒ ꯔꯤꯁꯔꯆ ꯇꯧꯕ ꯀꯥꯟꯗ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞ ꯄꯤꯔꯤꯁꯤꯁꯨ ꯌꯥꯝ ꯅꯟ-ꯅꯦꯠ ꯑꯅ ꯄꯤꯔꯤꯁꯤꯁꯨ ꯂꯨꯄꯥ 9,000 ꯈꯛ ꯄꯤꯕꯅꯦ ꯀꯣꯟꯅꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ OBCꯒꯤ ꯐꯪꯉꯤꯁꯤ ꯀꯌా ꯐꯪꯒꯦ OBCꯒꯤꯁꯦ 9,000 ꯈꯛꯇꯅꯤ ꯊꯥꯗ ꯊꯥꯗ ꯅꯠꯇꯦ ꯑꯦꯅꯨꯋꯦꯜꯂꯤ ꯆꯍꯤꯗ ꯂꯨꯄꯥ 9,000 ꯀꯩꯗꯧꯔꯨꯅꯤ ग्लेन फेटिक्स अनी थकबे लोइरे जोक तौबनी हेंजन लौरुनु ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯈꯣꯔꯁꯥ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯌꯨꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯈꯩ ꯁꯨꯝ ꯅꯣꯡꯐꯥꯗꯣꯛ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯆꯠꯄ ꯌꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯝꯃꯤꯅꯦ ꯍꯥꯏꯗꯣꯛꯑꯣ ꯑꯦꯅꯤꯋꯥꯛ ꯆꯠꯄ ꯌꯥꯎꯋꯦ ꯅꯣꯡꯐꯥꯗꯣꯛ ꯂꯩꯕꯥꯛ ꯈꯣꯠꯄ ꯈꯣꯠꯄ ꯅꯣꯡꯐꯥꯗꯣꯛ ꯂꯣꯟꯅ ꯆꯠꯂꯨꯕꯁꯨ ꯌꯥꯎꯋꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗꯨꯗꯤ ꯏꯀꯥꯏꯕ ꯑꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯌꯨꯝꯒꯤ ꯄꯤꯔꯛꯄ ꯁꯤꯖꯤꯟꯅꯅꯕ ꯈꯔ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯄꯨꯊꯣꯛꯈꯤꯕ꯭ꯔꯥ ꯁꯤꯗ ꯈꯔ ꯄꯨꯊꯣꯛꯑꯦ ꯑꯗꯨꯝ ꯑꯣꯀꯦ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯄꯨꯊꯣꯛꯈꯤꯕꯅꯦꯕ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯗꯨꯅ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯤꯔꯛꯄꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯡꯁꯤꯟꯖꯔꯒ ꯑꯗꯨꯗꯩ ꯑꯗꯨꯝ ꯄꯨꯊꯣꯛꯄꯅꯦ ꯑꯍꯦꯟꯕ ꯍꯪꯉꯒ ꯂꯧꯕꯗꯤ ꯁꯤ ꯌꯥꯝ ꯐꯩ ꯍꯣꯏ ꯏꯌꯥꯝꯕꯩꯁꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯈꯤ ꯌꯨꯝꯗꯒꯤꯅꯦꯕ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯊꯥꯔꯛꯑꯦꯅ ꯑꯇꯣꯞꯄ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯁꯨ ꯍꯦꯛ ꯂꯩꯗꯅꯀꯣ ꯃꯥꯁꯇꯔ ꯇꯝꯅ ꯇ꯭ꯌꯨꯁꯟꯒ ꯆꯠꯄ ꯈꯣꯠꯄ ꯃꯤ ꯃꯌꯥꯝ ꯂꯩꯗꯅ ꯍꯣꯝ ꯇ꯭ꯌꯨꯇꯔꯒ ꯌꯥꯎꯔꯤꯕ ꯑꯗꯨ ꯂꯥꯛꯑꯒꯗꯤ ꯊꯦꯡꯅꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯂꯦꯝꯅ ꯑꯝꯇ ꯂꯩꯍꯜꯂꯝꯗꯕ
ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯇꯧ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯁꯨ ꯇꯝ ꯇꯥꯔꯦ ꯃꯊꯪ ꯅꯣꯏ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯔꯛꯑꯒꯦ ꯚꯤꯗꯤꯑꯣ ꯅꯝꯃ ꯂꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤ ꯊꯤꯁꯨ ꯉꯥꯡꯉꯛꯄ ꯅꯣꯏ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯔꯛꯑꯒꯦ ꯎ ꯃꯣꯔꯣꯛ ꯊꯥꯕ ꯀꯥꯟꯗ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯅꯤꯇꯪ ꯍꯦꯛꯄꯤꯔꯣ ꯑꯗꯨꯒ ꯀꯦꯖꯤ ꯑꯁ ꯐꯨꯜꯂꯤꯁꯦ ꯄꯣꯞꯀ ꯇꯥꯗꯅ ꯀꯥꯏꯗꯅ 오이씨 뽀까 따라가 뚱뚱 나오니까 몰래 하이니 뚱뚱 나오대 따르부자세 뚱뚱 나오대 몰래 하이니 좀 잘라 칸데 가이도 가는 칸에 아마디 묵방 톡톡에 사이다 서포트 보이나 foreign gi thang orame akhoi local gi thang ori phado ne aidi local gi thang dam sinani local gi thang na khoi gi atopa lam dai lakpa telo ga tak tak kak pu jam ngai je aduga sidi local gi akhoi swaida thaba tarbuja ni ado scientific name Citrulus lanatus lycopene na chingba antioxidant yam yawe haba vitamin A amadi vitamin C marang kai yawe aduga water capacity yam yawe sa yam kana mane aduna hadak tarbuja gi matam sida akchang phawdradi phatraba adun thang la khaidat jaba ais khari mun muli kha walini ko ado kitang mulani ado akchang ngangba ekta punga ngangbu dudi oidri ba ko ado yani kem khaluno sigi khukhai jaina nangai takhok tabne ado video da yengamnina mayam je loi haidokhrani ada si khukhai ji adum chanaba yabani timing amda yengbiro timing chaba amda chilnaw yengbiro mayam punama khukhai je post tabani ada sijina marugi yawbagi mawong ju khara handarani mayam pun chamina doini ko laibde leibu ani mayam pun chamina doini nu thai mi chu chamina doini maru kem yawge do si ta de phajadri ba how to taste tawga thomai sengna ta habiram tarbuju ni ne how thumba chambai changdo aide maru ju ka pun sajale hoji kande duga yellow ga siga iman mane duga yellow na density kar hele ma manung yaw ba kungjan ba je ma sa du keji yam ta ba sijina khalan lan thok poi kai boi taw dina yellow na khar kungi pa haw re chaw lo ke man na ma lo sum ai ton cha do ai ju yam nuai te ba sino ma ma sa bai ro ado sum cha je thumdi thumamani fajana tume माजे सिदे हेक्टला थमदवनेबा मुल इजे सिदा मरो काइजे सि मुलबने सिदे काइना nganगरो ngangan gai ta dikona हेगा थमदव लीगदव नत्रदि सिदे हेंजलारे मरो कारेबा मनुंगदा फजन मुल्ले 3.355 kg ahumga gram sahum yangkai chani yangkai chap chare lupa sahum piram yare ai sahum pijage to buni ko mo yadri ni namna pisan mi tan ba khanar ka doi ba May 11, 2025 Sunday numit yai faraba numit asida pung kya de hawdoino morning dagi dum pung taruk taret swai dagi dum hawrani aduga nungda waram gi pung sigi matam phawba abadi nungda waram gi pung taruk phawba dai bokta mega cell loimak he ni amun mam loi he ni aduga sima pham dum yon doini ko aduna student mam su lakpe oja mam su lakpe aduga mapan gi mi su la ganda leiba dum pi doi natro adu khwai luri de geta amuk khamba kai sang doi no hangma si ju bera amne si ju silno mayam da kudong cha da amne adu tawdo ya da bagini ado samaina Sunday numit ta mega cell tawrani